ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯃꯨꯛ ꯆꯥꯎꯕ ꯇꯟ 130 ꯂꯨꯝꯕ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 19,000 ꯌꯥꯡꯅ ꯀꯤꯂꯣꯃꯤꯇꯔ 100 ꯋꯥꯡꯕ ꯃꯐꯝꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ-ꯁꯣꯛ 1999 ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ISS ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯊꯥꯗꯗꯨꯅ ꯂꯨꯞꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ-ꯁꯣꯛ 1999ꯗ ꯊꯥꯒꯠꯈꯤꯕ ISS ngasi ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 23 ꯂꯣꯝꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠ 230ꯒꯤ ꯃꯊꯛꯇ ꯆꯠꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ISSꯀꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯑꯃꯗꯤ ꯄꯥꯔꯠ ꯀꯌꯥ ꯌꯥꯁꯤꯜꯂꯛꯇꯕ ꯑꯃꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯀꯌꯥ ꯆꯪꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯁꯥꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯊꯥꯗꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ISS ꯑꯁꯤ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯒꯤ ꯏꯁ ꯀꯣꯁꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 3000 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯤ ꯂꯩꯇꯕ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯅꯤꯃꯣ ꯄꯣꯏꯟꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯨꯞꯍꯟꯈꯤꯅꯕ ꯈꯟꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ISS ꯑꯁꯤ ꯅꯥꯁꯥ, ꯔꯣꯁꯃꯣꯁ, ESA, JXA ꯑꯃꯗꯤ ꯀꯦꯅꯦꯗꯤꯌꯟ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯄꯨꯟꯅ ꯆꯂꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ISSꯄꯨ ꯍꯧꯖꯤꯛ ꯗꯤ-ꯑꯣꯔꯕꯤꯠ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯕꯤꯂꯤꯌꯟ $150 ꯆꯪꯅ ꯁꯥꯈꯤꯕ ISS ꯑꯁꯤ ꯗꯤ-ꯑꯣꯔꯕꯤꯠ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ SpaceXꯅ ꯗꯤ-ꯑꯣꯔꯕꯤꯠ ꯚꯦꯍꯤꯀꯜ ꯁꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯏꯅꯥꯅ ꯑꯣꯏꯔꯤ꯫ ꯔꯁꯤꯌꯥꯅ ꯀꯨꯝꯖꯥ 2033 ꯑꯃꯗꯤ ꯏꯟꯗꯤꯌꯥꯁꯨ 2035 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯁꯥꯗꯨꯅ ꯂꯟꯆ ꯇꯧꯅꯅꯕ ꯑꯀꯟꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯑꯦꯡꯒꯜ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯁꯤꯡ ꯃꯥꯡꯈꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯨꯞꯅꯒꯤ ꯋꯦꯗꯔ ꯐꯠꯇꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯊꯤꯕ ꯈꯪꯈꯤꯗꯕꯅꯤ ꯍꯥꯏꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯠ ꯀꯥꯔꯜ ꯀꯨꯖꯦꯂꯤꯀꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ 100 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯑꯦꯡꯒꯜ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕ ꯖहाज 50 ꯑꯃꯗꯤ ꯄ꯭ꯂꯦꯟ 10 ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯜꯂꯛꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯑꯦꯡꯒꯜꯗ ꯁꯃꯨꯗ꯭ꯔꯒꯤ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯑꯦꯂꯤꯌꯟ ꯂꯩ ꯍꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯒꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯅꯧꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯑꯒꯁꯠꯀꯤ ꯇꯥꯡ 8ꯇ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯇꯤꯝ ꯋꯥꯔꯅꯔ ꯆꯍꯤ 63 ꯑꯃꯗꯤ ꯒ꯭ꯔꯦꯒꯔꯤ ꯋꯥꯟ ꯆꯍꯤ 62 ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯂꯥꯏꯠ ꯁ꯭ꯄꯣꯔꯠꯁ ꯄ꯭ꯂꯦꯟ ꯑꯃꯗ ꯇꯣꯡꯗꯨꯅ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯑꯦꯡꯒꯜ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯗ ꯊꯣꯏꯗꯣꯛꯄ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯍꯟꯅꯗꯤ ꯍꯜꯂꯛꯈꯤꯗꯦ꯫ ꯄꯨꯂꯤꯁꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯗ ꯋꯦꯗꯔ ꯌꯥꯝꯅ ꯐꯠꯇꯕꯗꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯍꯥꯏꯔꯤ꯫ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯠ ꯀꯥꯔꯜ ꯀꯨꯖꯦꯂꯤꯀꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯑꯦꯡꯒꯜꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯈꯪꯍꯧꯗꯅ ꯋꯦꯗꯔ ꯌꯥꯝꯅ ꯐꯠꯆꯤꯜꯂꯛꯇꯕ, ꯃꯤꯑꯣꯏꯕꯒꯤ ꯑꯁꯣꯏꯕ, ꯂꯝꯕꯤ ꯉꯥꯎꯕ ꯑꯃꯗꯤ ꯒ꯭ꯔꯦꯚꯤꯇꯦꯁꯟꯒꯤ ꯑꯅꯦꯝ ꯑꯋꯥꯡ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯥꯁꯇ ꯎꯔꯒ ꯔꯤꯌꯦꯂꯤꯇꯤꯒ ꯈꯦꯠꯅꯕꯅ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔꯁꯤꯡꯅ ꯑꯦꯁꯇꯦꯔꯣꯏꯗ 2024 YR4 ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯄꯥꯏꯔꯤꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ 2032ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯄꯩꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒ ꯊꯣꯝꯒꯥꯏꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯕ ꯃꯔꯝꯅ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯀꯣꯔꯤꯗꯣꯔ ꯑꯣꯏꯕ ꯃꯔꯝꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯥꯅꯔꯤ꯫ ꯍꯥꯏꯔꯤꯕ 2024 YR4 ꯍꯥꯏꯔꯤꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤꯇꯔ 90ꯗꯒꯤꯅ 100 ꯐꯥꯎꯕꯒꯤ ꯄꯥꯛꯏ꯫ ꯅꯥꯁꯥꯒꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯒ ꯄ꯭ꯔꯤꯊꯤꯕꯤꯒ ꯊꯣꯝꯒꯥꯏꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯡ ꯑꯁꯤ 5ꯗꯒꯤꯅ 8 ꯐꯥꯎꯕ ꯂꯩꯕ ꯃꯔꯝꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯧꯖꯤꯛ ꯌꯥꯝ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ ꯇꯣꯔꯤꯅꯣ ꯁ꯭ꯀꯦꯜ ꯔꯦꯇꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯌꯥ ꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯁꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯀꯨꯞꯄ ꯃꯣꯅꯤꯇꯔꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯋꯦꯌꯔꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝꯗ ꯂꯩꯔꯤꯕ ꯑꯇꯩ ꯄ꯭ꯂꯥꯅꯦꯠꯁꯤꯡꯗꯗꯤ ꯏꯝꯄꯦꯛ ꯄꯤꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯒ ꯀꯣꯔꯤꯗꯣꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯈꯔ ꯃꯈꯩꯗꯤ ꯁꯣꯛꯍꯜꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯀꯣꯔꯤꯗꯣꯔꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯅꯣꯔꯗꯔꯟ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥ ꯐꯥꯎꯗꯨꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗꯒꯤ ꯁꯥꯎꯗꯔꯟ ꯑꯦꯁꯤꯌꯥ, ꯑꯔꯥꯕꯤꯌꯟ ꯁꯤ ꯑꯃꯗꯤ ꯑꯐ꯭ꯔꯤꯀꯥꯗꯅꯤ꯫ ꯑꯗꯨꯒ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯀꯣꯔꯤꯗꯣꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯥꯔꯒꯁꯨ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ ꯂꯩꯕꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯄꯥꯀꯤꯁꯇꯥꯟ, ꯕꯪꯒ꯭ꯂꯥꯗꯦꯁ, ꯚꯦꯅꯦꯖꯨꯂꯥ, ꯀꯂꯝꯕꯤꯌꯥ, ꯏꯀ꯭ꯋꯦꯗꯔ, ꯁꯨꯗꯥꯟ, ꯅꯥꯏꯖꯦꯔꯤꯌꯥ ꯑꯃꯗꯤ ꯏꯊꯤꯑꯣꯄꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯔꯤꯁꯥꯔꯆꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯖꯔꯤꯕ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝꯒꯤ ꯋꯥꯡꯃꯗꯒꯤ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯁꯤꯞ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 2,00,000 ꯔꯣꯝ ꯌꯥꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯩꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤ꯫
साइंटिस्टना पाइसिल्लक्लिबा सखंगदबा पोसक असिगी ममिंग 3I Atlas हाइन मिंथोनग्रे हायर हबल स्पेस टेलीस्कोप तक येंग मतमदा अतोप सोलार सिस्टम अमदगी खोंजेल यांगना पाइसिल्लक्लिबा एलियन गी स्पेस शिप असि थाजनरिबा सखंगदबा पोसक असि इंटरलेस स्पेंडर हायरगसु खंगने असिगुंबा सखंगदबा पोसक असि हौकिबा कोमजा सु लिसिंग मनिगी चुकना त्रातेता AI ओमुआ अमदी 2019 दा 2I बोरी सु हाइन मिंथोनबा इंटरस्टेलर पिन अनि पाइदुन चटखिब उनकी हायर सिडनी यूनिवर्सिटी की रेडियो एस्ट्रोनॉमर दा लारा दृश्यन फोंदोरखिबगी मतुंग इना हौजिक पाइसिल्लक्लिबा पोसक असि कदाइदगी लाकपनो हाइब चपचाना खंगम ngamdri अदुबु पोसक असि पृथ्वी की सोलार सिस्टम की वांगमदगी पाइसिल्लक्पा पोसक अमनि हाइबदी मयक सेंगना खंगम ngamle मसक खंगदबा पोसक असि सही असि हौकिबा जुलाई की तांग 12 दा खंगम ngamlakhiban हबल स्पेस टेलीस्कोप तगी येंगबा मतमदा पोसक असि अपिकपा वांगबा ओइना पोइनदि उबा फंगी हाइरि तबना तबना मंगान थोकना खोंजेल यांगना पाइसिल्लक्लिबा पोसक अमनि हाइबजु खंगम ngamlakhiban लोएब कौब साइंटिस्ट अमना फोंदोरपगी मतुंग इनदी नुमित की मया नकना पाइरिबा पोसक असि न्यूक्लियर एनर्जी सिजनदुना पाइबा स्पेसशिप मखल अम ओइरंबा याय हाइना थाजनरि एलियन की स्पेसशिप ओइरंबा याय हाइना थाजनरि सखंगदबा पोसक असिगी पाकपा चाउबसी किलोमीटर 5.6 नि हाइरि लोइनना सखंगदबा अपाइबा पोसक असिना पाइरिबा खोंचत असिगी मतुंग इनदी मार्स प्लानेट अमदी पृथ्वी अनि की मरकता पाइदुना चटखिबा याय अदुबु चपचाना हाइबदा हौजि फाउबा ngamdri हाइना हिरम मसिगी मतांग कुपना थिजलिबा साइंटिस्टना फोंदोकले असिगुंबा यामना कान्नरबा वफमसिंग असि इपाक टीवी न्यूज़ना हिरम मसिगी मतांग द यामना कुपना थिजलुबदा थेंगनरखिबसिंग अदुनि अतोप पाव मना मलेमगे ख्वाइदगी इनाखुनबा मियोय 10 गी मनुंगदा मियोय 9 दी अमेरिकन सिंग ओइबगा लोइनना मियोय अमना फ्रांस तगिनि हाइरे मलेमगे ख्वाइदगी इनाखुलबा मियोय सिंगना टेक्नोलॉजी अमसुंग ई कॉमर्स तगी हौदुना अकी अमोगे पोथोक्सिंग अमसुंग सेल थादुना इंडस्ट्री कयाबु नमथदुना थमलि हाइरे मलेमगे ख्वाइदगी इनाखुलबा मियोय 10 असिना मखोई अनौबु वखललोनसिंग अमसुंग स्ट्रेटेजिक वेंचरसिंगना मलेम इकोनॉमी दा अनौबु मयोन अमदा प्रोक्ले फोफना पीबा रिपोर्ट अमगी मतुंग इना अमेरिका के ख्वाइदगी इनाखुलबा मियोय 9 असिना लेबाक अदुगी लनथुमसिंग तुंगछिनबदा पुनमकु नमथबगी मवोंगसिंग लेइरे इलेक्ट्रिक व्हीकल्स स्पेस एक्सप्लोरेशन अमसुंग आर्टिफिशियल इंटेलिजेंस इंडस्ट्री की मपु ओइरिबा USA इलोन मस्क की मरल असि डॉलर बिलियन चमरीगा सुना 9.5 ओइदुना मलेमगी ओइना ख्वाइदगी इनाखुलबा मियोय हाइबदु ओइरे ओरेकल कॉर्पोरेशन के को फाउंडर लोरी इलिसनना मलेमगी ओइना सॉफ्टवेयर कंपनी सिंगना ख्वाइदगी माइ पाकपा अम ओइदुना महाकी मरल असि डॉलर बिलियन 293.1 ओइदुना अनि सुबा थाकता लेइरे मलेमगी ओइना ई कॉमर्स अमसुंग स्पेस इंडस्ट्री दा खुमांग यांग चंगछिलिबा US की जेक बेजोस की मरलना डॉलर बिलियन 294.3 ओइदुना अहुम सुबदा लेइरे सोशल मीडिया प्लेटफॉर्म फेसबुक हौदोखिबा USA की मार्क जकोब की मरल डॉलर बिलियन 294.3 ओइदुना मरी सुबा थाकता लेइरे हाइरे गूगल के को फाउंडर ओइबा US की लेरी पेज की मरल डॉलर बिलियन 150.9 ओइदुना मंगा सुबा पोजीशन दा लेइरे गूगल की को फाउंडर USA की सागे बिन अपुनबा मरल असि डॉलर बिलियन 150.5 ओइदुना तरुक सुबदा लेइरे सेमीकंडक्टर अमसुंग इंडस्ट्री दा मंजिल थारिबा USA की जेनसेन हुआंगना महाकी अपुनबा मरल असि डॉलर बिलियन 152.8 ओइदुना 8 सुबदा लेइरे LVMH की चेयरमैन अम ओइरिबा फ्रांस की बर्नार्ड एलोर की अपुनबा मरलना डॉलर बिलियन 198.8 ओइदुना 9 सुबदा लेइरे माइक्रोसॉफ्ट की हानागी CEO ओइरिबा US की स्टेवी बल्मर की अपुनबा मरल डॉलर बिलियन 194 ओइदुना 9 सुबदा लेइरे अदुगा लेबाक असिमकी बक्सर हथावे की CEO वॉरेन बुफेटना अपुनबा मरल डॉलर बिलियन 192.1 लेइदुना 10 सुबा पोजीशन दा लेइरे हाइना फोफना पीबा रिपोर्ट असिने मखा तारी